N.T. Ramarao amadi Thalapathy Vijay haina khangnaba C. Joseph Vijay haiba actor ani asi makhoi ahanba political attempt Chief Minister Oiba ngamkhiba actor singni Cristiano Ronaldo na Messi dagi 869 days halli matosumna Ronaldo gi machanupa Cristiano Ronaldo Jr. asina Messi gi machanupa Thiago dagi 869 days halli 1999 gi Kargil war matamda war asida sikraba Indian soldiers singi asiba hakchang exchange taunaba Indian film actress Rabina Tandonbu demand tawrami maming leraba film actor Ram Charan gi personal bodyguard Kevin Kunta asi achamba bodyguard amanatte former Indian cricket captain MS Dhoni asi 2025-26 financial year gi oina Bihar amadi Jharkhand gi highest individual taxpayer ama oikre 2017 da North Korea da Mother's Day asi ban Twkhi. Fake number 1 N.T. Ramarao amadi Thalapathy Vijay haina khangnaba C. Joseph Vijay haiba actor ani asi makhoi gi ahanba political attempt Chief Minister Oiba ngamkhiba actor singni Telugu cinema superstar N.T. Ramarao na 1982 da Telugu Desam Party lingkhatkhi aduga thangnaba chahi 1983 da State Assembly election da mahaki party na mai paktuna Andhra Pradesh ki Chief Minister oikhi. Popular Tamil actor C. Joseph Vijay na mahaki political party Tamil Laga Betri Kaja Hum Samna TVK asi 2024 da launch Twkhi amati mahaki party na 2026 ki election da mai paktuna chahi asimaki May da Chief Minister oina wasak laukhi. Fake number 2 maming leraba football star Cristiano Ronaldo na Lionel Messi dagi 869 days chapchana halli Cristiano Ronaldo February 5 1985 ta poi aduga Lionel Messi na June 24 1987 da poi haiba mawong asimak makhoi anigi macha singdasu thoi Ronaldo gi machanupa Cristiano Ronaldo Jr. na Messi gi machanupa ahal Thiago dagi 869 days halli. Fake number 3 Karnataka gi Koppal district talaiba Bahaduri Bandi village tagi Berappa Andagi kauba government school gi headmaster amana masagi pocket tagi rupees 5 lakh putoktuna mahaki satra kunmari Bengaluru yauba fast flight ta tongankhi satra kunmari adu special merit test amada makhoi gi performance ki matung inna class 5 tagi class 8 faubagi manung dalaiba satra singdagi select tawkhibani group aduda teachers amadi midday meal cooks yauna punna miyoi nimfu sui miyoi group aduna Torana Galas Jindal airport tagi Bengaluru faubu pairami satra sing adugi oina numit adu airport ta khongdaba ihan hanba numit ni passenger group aduna Bengaluru da numit nini leiduna educational institution sing museum amadi local landmark sing da koiba chatkhi headmaster asina asumna tawiba asi satra sing adugi Manglal sing adu hena chauhannabani. Fake number 4 1999 gi Kargil war matamda war asida sikraba Indian soldiers singi asiba hakchang sing exchange taunaba Indian film actress Rabina Tandonbu demand tawrami madugi paukhum oina ground forces amadi Indian Air Force ki personnel singna missile ama launch tawrami missile adugi nakanda from Rabina Tandon to Nawaz Sharif haina irami wahai sing asibu heart ama amadi arrow amana decorate tawrami.
Fact number 5. Maming leraba film actor Ram Charan gi personal bodyguard Kevin Kunta asi asamba bodyguard amanate mahak international mixed martial arts fighter amani mahakna Ram Charan gi manakta leiringaida kang ama fawba Ram Charan gi manakta nakhalamde 27 years suraba ayamba matamda black color gi dress setpa miyoi mainland Africa da Khwaidagi pikpa country ama oiba Gambia dagini mahaki mixed martial arts career da 4 victories amadi 6 defeats register Twkhi mahaki aroiba professional fights asi November 2025 to oiki makhoigi nation asi wrestling tradition gi damak maming chatli. Fact number 6. Joe haina kauba wargi amatta ngayaba golden stripe zebra asi Hawaii Zoo amada laikhidre zebra asina lairamba zoo adugi maming Hawaii gi Kailua wa Kona da laiba 3 Ring Ranch Exotic Animal Sanctuary kawi mahak masagi chahi trampan subada laikhidabani mahaki maming chatpa court amadi striking blue eyes asina amelanism kauba yamna tangba genetic condition adu tai amatta ngayaba zebra asi Molokai gi island August 1998 ta pokhi masigi matungda khara leiraga 3 Ring Ranch Exotic Animal Sanctuary da urakhibani. Fact number 7. Former Indian cricket captain MS Dhoni asi 2025-26 financial year gi oina Bihar amadi Jharkhand apunbada highest individual taxpayer ama oikre 2025-26 ki financial year manungda Bihar amadi Jharkhand dagi apunba collection asi rupees 20,000 crore mugni masigi manungda Jharkhand khakta dagi rupees 12,000 crore collect Twkhi state ani asigi manungda individual taxpayer singi list MS Dhoni na topper oikhi. Fact number 8. Airplane food asi yamna haubu aigande masigi maramdi aikhoigi sense of smell amadi mahau asi nongthakta pairingi matamda 20% dagi 50% faubu hanthai masi cooking da asoiba leiba nate masi science amadi logic ki apunba amani 35,000 feet wangbu mafamda aikhoigi mahau amadi manam khangnaba ability adu hanthara'i airplane manungda leiba humidity asi 12% dagi hanthai masina maram oiraga aikhoigi natonda manam khangnaba receptor block Twkhi masina aikhoina phanggadaba mahau 80% hanthahali loud constant engine noise amadi vibration sing asina aikhoigi hakchang physically dull oihali awangwa mafamda tomato sauce mushroom amadi cheese makhoi sing asigi mahau da ahongba leite maram asidagi tomato juice amadi bloody marys asi flight ta yamna popular oi aikhoina karigumba flight tonglabadi chaba thakpa tawdringaida saline nasal spray ama sijinabiyu natraga ising marang kaina thakpiyu. 10 years khakta ngaibi nupi macha amana mahaki angang oiringaigi boyfriend luhongnaba last wish ama mahaki family amadi friends singna pangthokhi haibadi maning thungankhi nupi macha asi North Carolina dagi Emma Edwards haina kawi mahaki childhood boyfriend asina Daniel Marshall Christopher kawi nupi macha asi leukemia na naduna leirakhibani mahaki final wish adu khanglakpadagi 2 days ki manungda luhongbagi thoramadu pangthokhi thoramadu June 29 2023 da mahaki grandmother gi leikolda mahaki teacher friends amadi hospital nurse sing yauna guest sama henbana
ꯑꯦꯇꯦꯟ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯃꯥ ꯏꯗꯋꯥꯔꯁ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡ 12 days ꯂꯩꯔꯒ ꯖꯨꯂꯥꯏ 11, 2023ꯗ ꯁꯤꯈꯤ꯫ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯋꯥꯔꯜ ꯁꯤꯟ ꯊꯨꯡꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 10 ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯕ ꯇꯣꯏꯂꯦꯠ ꯑꯁꯤ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯑꯜꯇꯥꯏ ꯃꯥꯎꯟꯇꯦꯟꯁꯇ ꯂꯩꯕ ꯀꯥꯔꯥꯇ꯭ꯌꯨꯕ꯭ꯔꯦꯛ ꯋꯦꯗꯔ ꯁ꯭ꯇꯦꯁꯟꯒꯤ ꯆꯤꯡꯆꯦꯞꯇ ꯂꯩ꯫ ꯃꯐꯝ ꯑꯁꯤ ꯁꯤ ꯂꯦꯚꯦꯜꯗꯒꯤ 2,600 ꯃꯤꯇꯔꯁ ꯋꯥꯡꯏ꯫ ꯃꯁꯤꯒꯤ ꯀ꯭ꯂꯤꯐ-ꯁꯥꯏꯗ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯄꯤꯛꯄ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯁ ꯇꯤꯝ ꯑꯃꯕꯨꯗꯤ ꯁꯥꯔꯚ ꯇꯧꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 11 2017ꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯃꯥꯗꯔꯁ ꯗꯦ ꯑꯁꯤ ꯕꯦꯟ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅ ꯁꯤꯇꯤꯖꯟꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯗ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯈꯤꯒꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯃꯥꯗꯔꯁ ꯗꯦ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 16ꯗ ꯑꯣꯕꯖꯥꯔꯚ ꯇꯧꯏ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦ ꯑꯃ ꯑꯣꯏꯅ ꯀꯤꯝ ꯖꯣꯡ ꯎꯟꯅ 2012ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕꯅꯤ꯫